Handak Bhopalda pangthokhiba 35rak suba National Junior and Sub-Junior Keno Sprint Championship 2025 da silver medal ahum, bronze medal ama phanglaktuna Manipur gi mai purakpa ngamkhrabi Oinam Bidyaluxmi Devi bu Khwai Ihul Foundation na achamba thoram amaga loinana taramna okre. Thoram aduda Khwai Ihul Foundation gi General Secretary Loitongmam Nilo, Executive Member Nongmaitim Chunglen Sana amadi Ningthauzam Lakhi Kantana sarukya khi. Oinam Bidyaluxmi Devi Moirang Santhong Makha Laikai Oinam Atang Basing amadi Oinam Ongbi Fazabi Devi gi machanupi Mari gi manungda mahakna machanupi ahalni. Mahak Moirang Multipurpose Higher Secondary School da tamlaktuna hauzik class 12 pass tawre. Mahak ki apokpa Oinam Atangba makut yet thangba sarukta poklakpadagi disabled oirakpana mimanana thabak suba ngamdabana mahak ki apokpi mamana fisalon sa tawduna yumpu naba hotnari hairi. Awaba kaya sumayok na duna mikok thong mamiyoy ama oidaba yade haibagi wakalonda sanarakpa na ngasi national gi thakta sanarakpa asigi credit mahaki apokpi mamamapa amadi oza singda piba pami haina Oinam Bidyaluxmi na fongdorakli. Ai ming Oinam Bidyaluxmi Devi ai magi ming na Oinam Phajabi akoi babagina Oinam Atangba ai hojik chahi 35 sujare ai class na hantak 12 thabalo jeta ngaijari akoi baba nongmugi afang basui imana phi sai aduga aini sanab yawjarakpase ai 2023 da yawre aduga aina sanab yawningmagi maramna 10 thabalo rakpagi sida akoi gi class akoi school duda moi angang khara sanaiba akoi senior su sanaye aduga junior khara saname moina hai sanaba yawbase adum hiyom yawbase kanabane yawselo nang 10 thabul raga changi sango adu natragana haidi no yum laite haibado khange aduduna thabak macha ma phangnabagi damakta yawselo hairaga aina samnawbane akoi gi sidagi akoi maningdagi senior ma yawrame yamba ma yawrame adu yawr matungda akoi gi naupi ai he pokminabi naupi makha lebido mu yawe akoi inaupina mado masado na pepe dum na ba to oiba adugi masado pepe na ba da mado yumna dum lakpa da hojipuri sanaburi chat khire ai namu 10 thabagi mu 10 thabu lebagi matang khara gap lebu da mu yumna dum free lebu do tal le na mu sanda yawu chasaban ada lebada mi akoi pulamna tham da 5,000 mu ki change chaba thakpagi 2,000 ma khaidoraga diet adaidi diet chabagi pulamna khaido 5,000 mu ki chang yerum jai sangom aduga atai lapoi haira kharaga aina ma sanaba buse moirangi si sendarota sanae sendarota tamu water sport adu sanae aduga ai oza aina ma changda iche Indra lerame aduga iche smidi mapalom da lerame akoi sidagi Manipur gi oina akoi gi ojaga tharaga akoi kontrain thoi chatle aduga yoga akoi nupi kangbu na hana chale nupa kangbu gi flight nangde na mu kondang da mu paisa khaga nara te ka mu lae akoi na hando re aduga sanabam yobukanda akoi gi outing hana chalale outing chalan bada akoi kangbu gi challe ahambai outing chale akoi he yoboga nungdang waramda aduga ayuk ki outing chapada aire pacha thidedi bot pai yaroina adadagi mathangi nungamra akoi oja lae akoi course na meeting kawe haidana meeting kaw challe aduga akoi gi register ama to hole moina adu register do ya tabagi mu phana koina ngainaraga numidang thenga phawba isi oi oja do dum ada dum leko kondangda laga iche na nogi mi singdo ada list ikhatbado yawdaba yawe nogi do adu do fajana semo kholo na tadi hi thobi yaro kholo yae iche na torka seme aduga nungala phawba hi pa yaro in tawe adu nunga bau hi pa yaran tawe kondang dai che na ngna raga moi kangbu gi se ya ta ba kangbu gi do yabadi akoi semaga yahala hona rage hi di pai na khona ba ga ngna raga
namdana pahale lower leg practice numini ni khak phange amuk nungdang waram amuk katang section ani oibane ba section ani oibdo section ama katang phange nungdang waram katang single sanab chawe group team mon sanab chawe akoi mari practice tawe silver ahum amga bronze amga junior gi C4 ama 1000 gi adai junior gi C4 ama 500 ki sub junior C4 ama 500 ki sub junior gi C4 ama 200 ki amga akoi manipur dadi moi ada thona ba hi siga akoi si thona hi siga yamna khene aduga ada leba equipment jing ju khena bana akoi ne akoi gi pedal ga khene akoi na sida thauba hi se moi adadi adudagi hena saruk chama phaba hi thaweba adaidi akoi na pari pedal jiju moi ada pari siga mayam khenne Malaysia sih kayak ini kali nang wakanda. Government ni yang singgi dah betul. Moi ada na parira. Moi agi ni phaba hele. Credit se aigi ima baba amadi aibu takpirak ba akoi ozari da piningi. Ai isa gaming ningthaujam lakhi kanta sing Kokta Santhong makha lekai da leibane ado ai khwai ihul foundation gi member ama oina leijabane ngasi akoina ngasi khwai ihul foundation na ngasi kaino tawjari je akhoi gi icha nupi akhoi gi Bhopal da kunthra ga mangarak suba junior amadi sub junior Keno sprint championship oirakpagi da makta tang kun mari dagina April gi tang kun mari dagina kun ganipan hok pangthok pasida icha nupi oinam Bidyaluxmi Devi na khoi gi Keno sprint 35 suba Bhopal da pangtho ubasida ida mahakna medal mari champion oibanga me winner oibanga me asigi da makta khoi khwai hul foundation na okpagi mabu honor tawbagi lengyan janbagi tharomje khoina pangthok sabane asida ida mana lorokpa medal di silver ahum aduga bronze ama lore mahak masa nupi ni aduga mahaki mapa je akoina mabu thapna laaga okpagi maramna akoigi thamoida laibak miyam da khanghaningba adragi mabu honor tawningba phawri sigi maramdi maki family se yamna wana laiba family ama khangne adugi su mathakta sumaina national gi thakta sanahanbagi lauriba mapaga mamaga na lauriba thaudang adragi nupi ngakta pokpa imong amana saina laibaki da represent tawba ngamakpa nupi jingbu handhana chakthongbok su khakki oina nupi je hana khanarambo ado akhoi gi wakhanda lapthu okanda prithvi gi challenging kaya da hena mai pakpada boko nupi na achouba manipur gi ima laibak sigi mingchat porok pangami ba kholi bije nupi bu hena honor tongning ba inaugurate tongning ba gi damakta akhoi khwai hul foundation na la kanda icha nupi asibo akhoi ngasi kano honor tawba adragi mabu reception tawbagi program ase lakchabane hairaga I matang asida loisinjage